Ningthoukhong Protection Committee Women Wing Apunba Lup Ningthoukhong amadi CTLL Ningthoukhong shinduna tha asigi mapandagi Ningthoukhong Bazar chatharakhiba khuthang Chara Henbagi Khongjang adugi sharuk ama oina ngarang Ningthoukhong gi meira paibi singna sharuk yaduna Khongjang Changsinkhre khuthang Chara Henbagi Khongjang aduda sharuk yakhibe meira paibi amana hai Manipur ki land asida torbung amasong Phagakchau ikhaida buki singna maite gi yum kaya mai tharakpada Arambai Tenggol na achoba khuthang tawduna maite sing kankhibane masigi mathakta Manipur Apunba saktam ngaknaba ngasi fawu honaduna laklei hojik Arambai Tenggol gi Tengolloi sing phaba punba tawrakniba asi akan mona kandem jawi Khangsinkhre Tengolloi sing condition amata yaduna thadurakadabani amadi MLA singnasu athubada miyam gi lengak ama semnabu honakadabani hainasu mangna makha tana phongdokhe aduga lairiba aikoigi asu khungakba lairiba manipur sida thoiba awaba mayam sida egi kanguna tapangba mating mayam asi aikoi mitno uzai aduna moi phaba se khoyam ngajade aduna moi bothuba matamda thadok piu aduga proper sakar amasu sembiu tuga matamda khangahai mayam tana bidana haibasi aikoi semdri phawdi aikoi muti thuna ese sidri phawa chara hinjara de ni haibasi aikoi khongjang ni